Manipurdagi mitopsing khandokuna maramda hanlankhigadabani athubada NRC chatnahangadabani arambai tengol state asida ain kaina changsilagliba mitopsing asi masak khangdoktuna maramda hanlankhigadabani athuba matamda NRC chatnahangadabani haina arambai tengolgi GSQ gi head control room operate raisham robasna hadorakba cherol amana hairi cherol asina makhatana hairibana Handak Tamil Nadu Governor Rabindra Narayan Rabina Yumthangna Lebaksingdagi North East State Singda maru oina Manipurda an kaina mitop changsilagliba singi matangda phongdorkliba wafam sing adu arambai tengolna mapung phana support tawe illegal immigrants singna region asida pirakliba saitheng kayagi matangda mayek sengna thamnuna Tamil Nadu Governor asigi maikaidagi Myanmar amasung Bangladesh dagi an kaina changlakliba illegal immigrants sing asina lebak asida makhlgi hena Paba punsi mahing amasung senmitlon ki khudong sabasing adugidamak nate India bu ani thokna thugaina bagi strategic oiba khongthang amaga loina changsilakibane haina phongdokkiba wafam ase arambai tengkwana pungphana support tawe illegal immigrants sing asina Manipur gi socio political amasung economic landscape sing da sauna setheng piri illegal immigrants sing asina reserve forest area sing manghan takhanduna ain kaina leisinba yauna terror activities sing asi phangidamak poppy cultivation na chingba thabak kya chathari Kuki narco terrorist sing asina jalengam haina mingthon ba separate administration demand tobuga loina lebak asigi national security amasung integrity da sauna akiba kya piri Governor Rabindra Narayan gi maikaidagi illegal immigrants sing gi issue aside hena phaba punsi mahing amagi nate India bu thugaina bagi ningthina plan tawraba strategy amaga loinana changsilakpani haina mayek sengna phongdol aduna issue asi makhata na pakthok sakthok tringaida masibu laksina ba henna effective oiba mechanism ama putoko mathau tai haina phongdokiba leirabani arambai tengol gi makai deki di sera sida athuba matamda NRC chana handuna ain kaina changsilagliba mitop sing asi maramda hanlangadabani haina matam chupagi oina demand tawgana lagle masina state asi gi demographic balance maintain tawbada natana Nation asiki security amasung integrity mapung phana ngak sen bangamgani masiga iroinana illegal immigrants sing changsilak pathingna bagidamakta border fencing tawba yauna border gi ahoba jaga sing asi sil tawba mathau tai masina ain kaina changsilak pa illegal immigrants sing control tawba da mateng pangbata natana India bu machet tana thugaina ba hona ba thawong singdagi kanba ngamgani central government ki maikaidagi leiriba issue sing asi kokhanna bagidamakta athuba thabak sing lokhakadabani Loina national interest asi mapung phana ngak sena bagidamakta border security asi hena mapangan kalhangadabani illegal immigrant gi issue asi mapung phana laksinaba thabak paikhatpaga loina lebak asi gi interest safeguard tawna bagi damak aikoi amata oina pulasi hairi PM Narendra Modi chaliba thasida Manipur lakkani haibagi official confirmation laitri official ruling government asina political mileage loba yana bagidama social media amadi newspapersingda haukiba numit kharanida Prime Minister Narendra Modi na Assam amasung Mizoram gi khongsatta tha asiki tarani thoi amasung taramari da lakadoriba asida Manipur yorakani haina sandokliba wafam ase hojik phawbagi oina center gi official oina confirmation pirakpa laite haina Manipur gi official singna phongdorakle Manipur tha kunipan hena irang thokuna leiringai cherak asida Manipur gi praja singna kham thengna wana ringai tongan tongan ba political parties sing amade civil society organizations singna PM Modi na Manipur da lakuna irang asi loisina ba haijaduna lakiba asida PM Modi masamangna karisuna sungdamba makhai mapalam da koidra leiriba amade hojik su China amasung Japan gi hongsata PM Modi leiribani social media amade news section kharana yumlonariba Mizoram state sabal loiraba bairari saisang railway line asi PM Modi masa lakuna tha asiki tarani choida sangaragani haibagi confirmation asida bhapna sajinduna PM Modi khongset asida punsinduna Manipur lakna irangna sokalaba Imphal amasung Churachampur chatuna IDP amade stakeholders sing unagani haina media singda phongdorakle adubu media singda phongdorakliba Prime Minister lakpagi information ase hojik phawbagi oina official oidre center hyriba PMO office tagi ngasi phawda state government official oina mangjongna pau pirakpa leitri haina senior official singna angdurakle masigi mathakta Manipur dagi amakhakta ngairaba Rajya Sabha ki BJP gi MP Laisem Basana Zawba Fawbana ngarang pangthokkiba thorap amada media singna hangkiba pahangi pakumpiraduna PM Modi Imphal da lakkani haibagi confirmation leitre adubu social media amadi section of media kharada Prime Minister Manipur da lakkani haina phongdorakliba ase mahak masamak angakpa phawi haina pakumpikiba leikre Lilo hangam thabida leiba matay manaw ani dagi combined force na WY tablet kg ani hen baga atay polam kaya ka phagat pangamkre
Ngarang Thobal District Police amasung BSF ki Combined Force ki kangbuna lilong hangam thabida leiba matay manaw anidagi WY kg ani ka gram sa hungga yang kay tare rom phagat pangamkre ngarang Youth Against Drug and Alcohol Manipur YADAM amade FZT Imphal na pirakiba pawgi likul amadagi BSF na ningtina plan tawraga Thobal District ki Lilong Police Station na konba hangam thabida re chatabada hyriba drug WY tablet sing adu makak mayum mushraf ki mayum dagi phagat pangam ki bani hairi ngarang sathaki ba red adu da koireng kai da leiba chamaga hompu mari suba BSF के बटालियन ग्रुप डिप्टी कमांडेंट ऑफिसर कृष्ण कुमार लुसिंगबा BSF के त्jarkani सुबह बटालियन लोइनेना थौबाल डिस्ट्रिक्ट पुलिस के एडिशनल एसपी LO एडिशनल एसपी ऑफिस डिप्टी सुपरिटेंडेंट हेडक्वार्टर्स ऑफिसर इंचार्ज थौबाल कमांडो लिलोंग पुलिस स्टेशन के OC टीम अमदे WPS टीम सुयाव के WY टेब्लेट का कोनना फारबा मतै मना अदु मुकाक मयु मुसारब चै कुतरे अपोक लेखिद्रबा M अजित खान अमदे रूहानी चै कुनमंगा मपुरोइबना M मुसारब ने कंबाइन टीम न मखोय अनि दगे ड्रग सिंग मथक्ता सेल ओइना लुपा लाख अनि ग लिसिंग मरी ग चनिपान मोबाइल फोन तरुक नोटबुक सिंग अमदि तोंगा तोंगान बा ID कार्ड सिंग आधार वोटर GL पान ATM क्या फंखि हाइरे ड्रोन अटैक लाइखिद्रबी सुरमिलागी निसिंग तोरम पांथोक्रे लेंगांगना पीखिबा थाजबसिंग होट्रोंग होरम लै ममांग सही लिसिंग अनि कुन मरीगी कुकी टेररिस्ट सिंगना ड्रोन सिजिनादुना काउट्रु कदांग बंदा बोम थादरकपगा लोइनना नोंमै कापसिनदुना चचरकिबा अकनबा अटैकता पिकलिबी मसानपी बिमुखु समदुना मपामदा लाखिबी ngangbam surbala चही कुंठानै थोय मपुरोइबा NG इंगो लेखिदबगी चही ama pharakpagi ningsing toram ngarang phayeng mayai lekai da leiba mahak ki ningsing kubamda leisu katuna pangtokre mahak ki masanupa ama amasu masanupi amasu lehauri bani thagdo adu da mama ga khusamna duna lakibi masanupi rojasu makujeta nomai maruna panbadagi soki bani adu bu attack adu da mama lekidre haiba kuina khangandana thamloklaba matung surbalagi lana thoram pakthulomdai khakta da masanupi da phongdoki bani ngarang sahi pharakpagi ningsing numit asiga mari leinena leikhidrabi ngangbam surbalagi mapuroiba ngangbam ingo chahi kuntra tarena khongdorakpada aigi loina bi leikhidabadi chahi ama mapung phare adubu icha ani sidi mama leitabasida ingaw ngawdun leiri mama leikhidre habasi thajadabagum halakani khanduna adumak leiri hojik mama leikhidaba chahi ama phare adubu sahi ani halaklaba lan asiga waroshin purakpa ngambadi layadana karino haiba khangba ngamdri asibata namangje haibadu aigi imungda thoklare adubu aigi nupidi mara leiba misak nate ichanupabu boarding da chatuna unaramlaga mapamda ichanupiga loirena chatkibani matamduda Kuki militant singna nongmai amadi bom kaptharaktuna hatpikibani nongmai kamnaringai matam aduda mahakna engonda phone taraklaga nongmai kanna kapnare khitang phabaga halakpa hek yabaga halake haina phongdoklami adubu phone thamkraba matung minute ahum muk leiraga mi amana engonda phone taraktuna makoi nongmaina pale haina pau tahalakibani ngasi su numitu kawba leitri aina hospital da satpada aigi nupidi yenghaidaba haibadu oiramke icha nupina makuta nongmaina panuna khangba ngamduna leiramba adu mita uri mama yauduna icha ani asibu aina senaduna yokle lekhidaba chahi pharabasu lengangna tawbigani haibikiba thabak singdi ngasi phawba tawbidri nupi lekhidabagi ex gracia di matam aduda pirak kiba laikre adubu ID BDF oina leijabani duty chatpanina mama leitaba icha ani asi yengsinba ngamdana civil da oina thabak hapigani haike adubu ngasi phawba thabak ta onthok piraktre duty chatpada icha ani senaba ngamdabadagi boarding da thamjinduna angamba honari ekoina leiriba lam asisu patalen ohenbigani haina lengak na haibikibani adubu ngasi phawba thabak ta onthok piraktre hojik amuk personal rule leirabanina kanada wakalugani haibasu khangdre yaragadi lengak na hairiba sing adu tabak to onthok piraklagadi yamna nungaijagani mama yaudrabanina isa sing asi yengsinba ngamnaba lengakna mating pangbiyu haina phongdorakhe